ꯑꯁꯤꯁꯨ ꯊꯔꯣꯏ ꯁꯃꯨ ꯊꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯃꯨ ꯊꯔꯣꯏ ꯑꯆꯧꯕꯅꯦꯕꯀꯣ ꯄꯨꯟ ꯊꯔꯣꯏ ꯍꯥꯏꯔꯁꯨ ꯈꯪꯅꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯆꯥꯒꯦ ꯈꯟꯕ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯄꯥꯠꯇꯒꯤ ꯈꯨꯠꯂꯛꯄꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯃꯟꯗꯅ ꯑꯗꯣ ꯁꯤꯁꯦ ꯀꯪꯅ ꯉꯧꯔꯒ ꯆꯦꯛ ꯀꯣꯠꯂ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯔꯣꯏ ꯃꯆꯥ ꯃꯆꯥꯁꯨ ꯃꯍꯤ ꯌꯥꯎꯕ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯀꯣꯠꯅꯕ ꯍꯪꯒꯥꯝꯗꯒꯤ ꯀꯩ ꯂꯣꯏ ꯌꯥꯎꯔꯦꯕꯀꯣ ꯃꯌꯥꯝꯁꯤꯗ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯗꯤꯛꯇꯨꯅ ꯀꯣꯠꯇꯣꯏꯅꯤ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯡꯍꯧ ꯆꯥꯕꯁꯨ ꯍꯥꯎꯔꯦ ꯁꯦꯡꯅ ꯐꯖꯅ ꯐꯨꯠꯂꯒ ꯀꯣꯠꯊꯣꯛꯑꯒ ꯁꯤꯁꯦ ꯀꯥꯡꯍꯧ ꯆꯥꯕꯁꯨ ꯍꯥꯎꯋꯦꯕ ꯃꯤ ꯑꯌꯥꯝꯕꯅꯀꯣ ꯆꯥꯟꯅꯒꯟꯗꯕꯅꯦꯕꯀꯣ ꯇꯜꯂꯦꯅ ꯑꯁꯤꯗꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅꯔꯤꯅꯤ ꯍꯌꯦꯡ ꯁꯤ ꯍꯦꯛ ꯍꯥꯟꯅ ꯍꯧꯔꯒꯦ ꯃꯇꯣꯡꯁꯦ ꯈꯨꯍꯥꯎꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯅꯝꯃꯒꯀꯣ ꯊꯨꯝ ꯃꯣꯔꯣꯛꯇ ꯂꯣꯏ ꯅꯝꯃꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯦ ꯀꯪꯅ ꯉꯃꯝꯅ ꯌꯦꯇꯨꯝ ꯆꯪꯉꯨ ꯌꯥꯗ꯭ꯔꯦ ꯃꯃꯩ ꯇꯠꯍꯧꯔꯦ ꯃꯃꯩ ꯇꯠꯂꯦ ꯑꯗꯨꯗ ꯂꯩꯐꯝꯁꯨ ꯄꯤꯛꯃꯟꯗꯅ ꯂꯝ ꯖꯒꯥꯁꯨ ꯈꯔ ꯆꯤꯜꯂꯦꯕ ꯑꯗꯨꯅ ꯌꯥꯎꯗꯕ ꯌꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯎꯏ ꯎꯏ ꯂꯥꯎꯔꯒ ꯆꯝꯇ꯭ꯔꯨꯛ ꯃꯃꯩ ꯇꯠꯇ꯭ꯔꯦ ꯍꯟꯗꯛꯇꯤ
ꯌꯨꯝꯗꯤ ꯑꯃꯨꯕꯤꯅꯤ ꯌꯨꯝꯗꯤ ꯑꯃꯨꯕꯤꯒꯨꯝꯕꯗꯤ ꯍꯥꯎꯋꯦ ꯍꯟꯗꯛꯗꯤ ꯃꯩ ꯌꯥꯎꯔꯛꯑꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯁꯤ ꯆꯥꯕ꯭ꯔꯣ ꯊꯔꯣꯏ ꯐꯨꯠꯄꯁꯦ ꯊꯔꯣꯏ ꯊꯣꯡ ꯃꯍꯥꯎ ꯑꯃꯅꯦ ꯐꯖꯅ ꯀꯪꯅ ꯉꯧꯔ ꯆꯥꯕꯁꯦ ꯑꯣꯏꯅꯝꯅ ꯍꯥꯎꯋꯦ
ꯃꯇꯣꯡ ꯄꯤꯁꯛ ꯁꯪꯅ ꯉꯧꯕ ꯍꯦꯟꯃꯟꯗꯅ hanggang nalung sa akin. Đấy thôi. Như vậy thế. ꯃꯍꯥꯎꯗꯤ ꯈꯨꯠꯂꯩ ꯌꯥꯝ ꯌꯥꯏ ꯊꯔꯣꯏ ꯉꯧꯕꯁꯦ ꯑꯗꯨꯒ ꯑꯊꯣꯡꯕꯁꯨ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ Chị đang mày làm mà thằng người biết rồi ta thằng này là chỉ có một. Chị đi bye bye. ꯕꯥꯏ ꯕꯥꯏ